Amit Shah politics tagi Potharaga Loumee Oiragani. Union Home Minister Amit Shah na politics tagi toklaga organic farming tawduna punsi lelagani. Wafam asi Madhya Pradesh amadi Gujarat ki nupi singa chawkhat thaurangi matangdu unaduna wari sanakhiba thauram amada phongdokhibani. Thauram aduda mahakna state anidagi lakhiba nupi singda chawkhat thaurangi matangda paikhatpa yaba thabak thauram singi matangda khanakhibaga loinana laibak asida pothok hena marang kaina puthokpa ngamnabagidamak Central Government na paikhatliba thabak thauram singi matangda su phongdokhe. Loinana unakhiba aduda Union Home Minister Amit Shah na mahakna angang oiringai matamda thengnakhiba awanungai gi matangda su paudamkhe. Narendra Modi gi laingak asina India gi state singda leiriba nupi singbu awangba thakta pukhalaknabagidamak senmilon fagarhanaba lepa leitana tongan ba makhalgi scheme kaya paikhatkhre. Loinana loan gi senthangda nupi singna paikhatningliba thabak thauram sing paikhatpa ngamjanabagidamaktasu apik pa makhalgi senthang bengi kuthangda phangankhre. Lakadoriba chahi khara asida India hairiba ikhoigi laibak asi malemgi chawkhalaba laibak singi manungda ama oiraklagani maram aduna laibak asida leiminariba mipum khudingmakna India government na hauji paikhalakliba thabak thauram singda hena thawai yausinduna punna chatminabagi tangai fadaba leire. India ki Prime Minister Narendra Modi na 2045 faubagi manungda mangjariba manglan thungannaba hotnabada India da leiriba mipum khudimangna hotnaminaba change. 2014 dagi laingak pairakhiba Narendra Modi government na malemgi mitmangda India bu awangba thakta pukhalakre. Mamang thakta malemgi chawkhalaba laibak singna India bu hanthaba minyengda yenglamba adu ngasidi India masani haibada malemgi miyamna ikai khumnabire. Ahongba purakpa ngamnabagidamak nupi singbusu awangba thakta pukhalakpa changi haina su phongdokhe.